ESAGI loan AMASUNG Yek Leijaba MEITEI PHURUP ASIBU State AMASUNG Central Government Animakna Muthatnaba Hotnarakpa Asi Laibak Thibani haina Indian National Congress ki Chamaga Kuntramapan Super Foundation Day Thoramda MPCC ki Treasurer Su Oiriba MLA Thoksom Lokesorn of Hongdokre Laibak Senba Thungna Pangthok Liba Ain Siki Chamaga Kuntramapan Super Mapok Kumon ki Thoram Asi Manipur Pradesh Congress Committee na Sinduna BT Rota Laibak Congress Bhavan de Susing Lem na Pangthokki Thoramadu the MPCC ki Working President Kiais Debabarta Vice President Vidyapati Senzam Amadi Atay Masak Naiba Myoy Kyan Maro Iba Mitunglen Sing Oina Saruk Yaki Thoramgi Saruk Ama Oina Haukiba Chahi ki December ki Tang Kunmanga de Chatliba Chahi Asigi December ki Tang Kunmanga Pawagi Manungda Laikhidraba Party ki Thomi Tarama Thoigi Mapam de Minute Ani 2 minute Leptuna Ikai Komda Utki Thoramadu the Chief Guest ki Waral Perioduna MLA TH Lokestor na Hai Thanipan Mapung Parak Laba Irang Asina Maram Oiraga Manipuri Miyamna Tengnariba Awasai Ting Kaya Asibu Kokhan Bangam Dabangasigi Lengak Asi Congress Party na condemn Tawi State AMASUNG Central Government na Manipur Hotnarakpa Hotnarakpa Asi Manipur gi apun ba saktam machet taba yaroi haidana miyam amatta oina lep inasi anoba chahina lakbada Eikhoibu PHURUP kannaba amadi Manipur gi apun ba gi saktam punna ngakminna duna mahosagi punsida amuk hanjin handuna sana laibak Manipur amuk hana oihannaba Eikhoi punna thabak tawminasi haina MLA location makata ke Hogik laiba sakar sina ha tare nipan helaba phawada miyam nami pahanba poise kun bangam da se paidigi laibak thiba ai ESAGI tarpegi Congress Party tarpegi ai totally condemn tawjari jitna Manipur government su uda government akhoi ki Manipur thubai na silaba su isoli bungona kanbiduna Lamdam situ khundam ini leba Manipur I lamsi bu nunci leba aduga Manipur bu kadi aro hena lebih jati pun manga amat to na thingna minare hare kane matam dugi sana leba Manipur do hanjan men leba pona minisi Thoramadu the Saruk Yakiba MPCC ki Vice President Vidyapati Senzam Hai Ningkha Tamba India ki Puari Asi Congress Party ki Puari ni Congress Party na Hotnarakpa kaya ki Mahai Ngasigi Mirol na Pangbani Wapamasi Mipung Kuding Makta Kanghanduna Party ASIBU Thawaidana Ngang Libasing Machin Men Bagi Matam Oire Congress Party Secularism da Yumpam Oiba Maramna Mipung Kudimang na Apaba Oina Ui Madumang Party Asi oiriba phibam asi yoraklibani masina party ki thomi khudingmakta achoba para amanga sidi tambire haujik miyamna fangliba lemna mahi tambagi khudong chaba lemna cheng phangba amadi women empowerment na chingba khongthang kya asi Congress Party na hotnarampa singi mahaini punamak asi mayek sengna khanganduna miyam mikup Hotnarakpa hotnasi haina Vidyapati Senzam na makatana phongdokhi 2020 da koina phoklo bai system all lai me apse na che koina kai mata to do na sin dei singa che ko khano bagi ma ko kan ta re ako so ore na ka ore ai mung na le mi singa do ai ki ko ke se de bai mung na le mi singa do congress ko khano ra se ha na mo bi ko ta ai mung bi ko ta ai mung na le mi singa do congress ki ityas khano bata congress to to singa do khano bata maduna to bata ki Mingona hana liba se aram ko itani ai sana hana Congress ko kham jaka da mi wajin kham de do no da ko ko Congress ki ja kham mata hai Congress to ko thok sing ko kham bata hai adu mata da da ka ta ga ni